ꯑꯍꯥꯟꯕꯗ ꯃꯔꯣꯏꯕ ꯄꯥꯎ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯆꯨꯔꯆꯥꯟꯄꯨꯔꯗ ꯃꯤꯌꯥꯝꯅ CRPFꯅ ꯁꯤꯖꯤꯟꯅꯕ ꯋꯤꯡꯒꯔ ꯑꯃ ꯃꯩ ꯊꯥꯈ꯭ꯔꯦ꯫ ꯈꯨꯔꯨꯝꯖꯔꯤ ISTV ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯆꯨꯔꯆꯥꯟꯄꯨꯔꯗ ꯃꯤꯌꯥꯝꯅ CRPFꯅ ꯁꯤꯖꯤꯟꯅꯕ ꯋꯤꯡꯒꯔ ꯑꯃ ꯃꯩ ꯊꯥꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 6:30 ꯇꯥꯕꯗ 19 ꯘꯔꯋꯥꯜ ꯔꯥꯏꯐꯜꯁꯀꯤ ꯀꯦꯁꯄꯔ ꯑꯃꯅ ꯇꯨꯏꯕꯣꯡ ꯖꯪꯁꯟꯗ ꯒꯥꯔꯤ ꯃꯆꯥ ꯊꯧꯕ ꯃꯤꯑꯣꯏ ꯑꯅꯤ ꯊꯦꯡꯂꯝꯂꯒ ꯍꯟꯅ ꯌꯦꯡꯂꯝꯗꯦ ꯍꯥꯏꯕ ꯋꯥꯍꯧꯗꯒꯤ ꯈꯣꯏꯁꯥꯎꯅꯔꯕ ꯅꯍꯥꯁꯤꯡꯅ ꯈꯨꯗꯛꯇ ꯁꯠꯗꯥꯎꯟ ꯂꯧꯊꯣꯛꯇꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯈꯤꯕꯅꯤ꯫ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯁꯤꯡꯅ CRPFꯅ ꯇꯣꯡꯂꯛꯈꯤꯕ ꯒꯥꯔꯤ ꯑꯗꯨ ꯃꯩ ꯊꯥꯈꯤꯕꯅꯤ꯫ ꯁꯤꯀ꯭ꯌꯨꯔꯤꯇꯤꯅ ꯏꯔꯥꯡ ꯑꯗꯨ ꯑꯊꯦꯡꯕꯗ ꯂꯥꯛꯁꯤꯟꯕ ꯉꯝꯈꯤ꯫ ꯑꯁꯣꯛꯄ ꯑꯅꯤ ꯑꯗꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯂꯥꯌꯦꯡꯂꯕ ꯃꯇꯨꯡꯗ ꯀꯥ ꯍꯦꯟꯅ ꯁꯣꯛꯇꯕꯗꯒꯤ ꯄꯨꯊꯈ꯭ꯔꯦ꯫ ꯑꯃꯔꯣꯝꯗ ꯒꯥꯔꯤ ꯃꯩ ꯊꯥꯕꯗ ꯆꯦꯟꯅꯕꯁꯤꯡ ꯐꯥꯒꯠꯂꯦ ꯍꯥꯏꯔꯤ꯫ ꯁꯤꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯉꯔꯥꯡ ꯂꯤꯇꯥꯟ ꯑꯃꯁꯨꯡ ꯃꯣꯡꯀꯠ ꯆꯦꯐꯨꯒꯤ ꯃꯊꯛꯀꯤ ꯑꯦꯔꯤꯌꯥꯁꯤꯡꯗ ꯁꯥꯔꯝꯕ ꯕꯪꯀꯔ 6 ꯊꯨꯒꯥꯏꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯗ ꯑꯦꯔꯤꯌꯥ ꯑꯁꯤꯗ ꯂꯣꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯁꯥꯔꯝꯕ ꯕꯪꯀꯔ ꯑꯌꯥꯝꯕ ꯊꯨꯒꯥꯏꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯇꯅꯕ ꯁꯤꯀ꯭ꯌꯨꯔꯤꯇꯤꯅ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯂꯦ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯂꯥꯏꯔꯕ ꯃꯤꯌꯥꯝꯒꯤ ꯍꯛꯁꯦꯜꯒꯤ ꯇꯦꯡꯕꯥꯡ ꯄꯤꯅꯕ ꯄꯥꯏꯈꯠꯂꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯍꯛꯁꯦꯜ ꯇꯦꯡꯕꯥꯡ CMHT ꯁ꯭ꯀꯤꯝ ꯑꯃꯁꯨꯡ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯖꯟ ꯑꯔꯣꯒ꯭ꯌ ꯌꯣꯖꯅꯥ PMJAYꯒꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝ ꯋꯥꯈꯜ ꯇꯥꯍꯟꯕꯒꯤ ꯊꯧꯔꯝ ꯑꯃ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯝꯗꯤꯡ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯗ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯗꯤꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯍꯦꯜꯊ ꯁꯔꯚꯤꯁꯦꯁꯀꯤ ꯃꯈꯥꯗ ꯂꯩꯕ ꯁ꯭ꯇꯦꯠ ꯍꯦꯜꯊ ꯑꯦꯖꯦꯟꯁꯤ ꯑꯃꯁꯨꯡ ꯗꯤꯁꯇ꯭ꯔꯤꯛ ꯏꯝꯄ꯭ꯂꯤꯃꯦꯟꯇꯦꯁꯟ ꯌꯨꯅꯤꯠ CMHT PMJAY ꯊꯧꯕꯥꯜ ꯑꯅꯤꯅ ꯈꯨꯠꯁꯝꯅꯔꯒ ꯄꯥꯡꯊꯣꯛꯄ ꯑꯦꯋꯦꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨꯗ ꯁ꯭ꯇꯦꯠ ꯍꯦꯜꯊ ꯑꯦꯖꯦꯟꯁꯤ ꯁ꯭ꯇꯦꯠ ꯅꯣꯗꯜ ꯁꯦꯜꯒꯤ IEC ꯃꯦꯅꯦꯖꯔ ꯔꯤꯟꯁꯣꯐꯤ ꯆꯥꯃꯣꯏ, IT ꯃꯦꯅꯦꯖꯔ ꯏꯔꯦꯡꯕ ꯃꯥꯏꯀꯦꯜ, ꯐꯥꯏꯅꯥꯟꯁ ꯃꯦꯅꯦꯖꯔ ꯅꯤꯡꯊꯧꯖꯝ ꯄ꯭ꯔꯦꯝꯖꯤꯠ, ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ PMJAY CMHTꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯍꯧꯕꯝ ꯁꯪꯈꯅ CMHT ꯑꯃꯁꯨꯡ PMJAY ꯀꯥꯔꯗ ꯀꯅꯥ-ꯀꯅꯥꯅ ꯁꯥꯕ ꯌꯥꯏ, ꯃꯐꯝ ꯀꯗꯥꯏꯗ ꯁꯥꯒꯅꯤ, ꯃꯇꯧ ꯀꯔꯝꯅ ꯁꯤꯖꯤꯟꯅꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯋꯥ ꯉꯥꯡꯈꯤ꯫ ꯑꯦꯋꯦꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨꯗ ꯃꯣꯔꯦꯗꯒꯤ ꯂꯥꯛꯄ IDPꯁꯤꯡꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯑꯩꯈꯣꯏꯅꯗꯤ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯅ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯣꯏꯅꯗꯤ ꯂꯩꯌꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯑꯁꯨ ꯅꯣꯏꯅ ꯀꯥꯟꯅꯕꯗꯨ ꯐꯪꯕꯗꯤ ꯀꯥꯟꯅꯗꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨꯒꯤꯗꯃꯛ ꯉꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯥꯛꯏꯁꯦ ꯅꯣꯏꯒꯤ ꯈꯪꯗꯕ ꯃꯌꯥꯝꯗꯨꯁꯨ ꯑꯩꯈꯣꯏ ꯍꯥꯏꯕꯤꯒꯦ, ꯇꯥꯛꯄꯤꯒꯦ, ꯅꯣꯏꯅꯁꯨ ꯅꯣꯏꯒꯤ ꯏꯃꯨꯡꯗ, ꯅꯣꯏꯒꯤ ꯂꯩꯀꯥꯏꯁꯤꯡꯗ ꯄꯥꯎꯗꯨ ꯁꯟꯗꯣꯛꯄꯤꯌꯣ꯫ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯤꯡꯅ ꯐꯖꯅ ꯀꯥꯔꯗꯁꯤꯒꯤ ꯀꯥꯟꯅꯕ ꯀꯃꯥꯏꯅ ꯂꯧꯒꯦ, ꯁꯤꯅ ꯑꯩꯈꯣꯏꯕꯨ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯅ ꯂꯧꯕ ꯍꯩꯕ ꯃꯇꯝꯁꯤꯗ ꯑꯁꯤꯒꯤ ꯁ꯭ꯀꯤꯝꯒꯤ ꯀꯥꯟꯅꯕ ꯍꯥꯏꯕꯗꯨ ꯑꯆꯨꯝꯕ ꯇꯁꯦꯡꯅ ꯌꯧꯒꯅꯤ ꯍꯥꯏꯕꯗꯨ ꯊꯥꯖꯩ꯫ ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜ ꯁ꯭ꯀꯨꯜ ꯑꯃ ꯑꯣꯏꯔꯤꯕ AG ꯃꯦꯃꯣꯔꯤꯌꯦꯜ ꯑꯦꯀꯥꯗꯃꯤ ꯊꯧꯕꯥꯜ ꯆꯔꯥꯡꯄꯥꯠ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯆꯨꯞꯅ ꯆꯠꯊꯒꯗꯕ ꯑꯦꯅꯨꯑꯦꯜ ꯁ꯭ꯄꯣꯔꯠꯁ ꯃꯤꯠ ꯏꯪ 2023 ꯉꯁꯤꯗꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯀꯜꯆꯔꯦꯜ ꯁꯣ ꯀꯌꯥꯒ ꯂꯣꯏꯅꯅ ꯍꯧꯗꯣꯛꯈ꯭ꯔꯦ꯫ ꯊꯧꯕꯥꯜ ꯆꯔꯥꯡꯄꯥꯠ ꯃꯃꯥꯡ ꯂꯩꯀꯥꯏ ꯀꯦꯅꯦꯜꯗꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯆꯔꯥꯡꯄꯥꯠ ꯈꯨꯟ ꯃꯅꯨꯡ ꯐꯥꯎꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕ ꯁ꯭ꯄꯣꯔꯠꯁꯀꯤ ꯃꯩꯔꯥ ꯑꯗꯨ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯊꯤꯌꯥꯝ ꯃꯥꯁꯇꯔ ꯁꯤꯡ ꯑꯃꯗꯤ CR ꯑꯦꯀꯥꯗꯃꯤ ꯆꯔꯥꯡꯄꯥꯠꯀꯤ ꯐꯥꯎꯟꯗꯔ ꯊꯤꯌꯥꯝ ꯁꯅꯥꯇꯣꯝꯕ ꯑꯅꯤꯅ ꯁ꯭ꯀꯨꯜ ꯀꯦꯝꯄꯁꯇ ꯃꯩꯔꯥ ꯆꯨꯈꯠꯇꯨꯅ ꯍꯧꯗꯣꯛꯈꯤ꯫ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯆꯨꯞꯅ ꯆꯠꯊꯒꯗꯧꯔꯤꯕ ꯁ꯭ꯄꯣꯔꯠꯁ ꯃꯤꯠ ꯑꯁꯤꯗ ꯐꯨꯠꯕꯣꯜ, ꯊꯥꯡ ꯇꯥ ꯑꯃꯗꯤ ꯑꯦꯊꯂꯦꯇꯤꯛ ꯒꯦꯝꯁ ꯀꯌꯥ ꯌꯥꯎꯅ ꯏꯟꯗꯣꯔ ꯑꯃꯗꯤ ꯑꯥꯎꯠꯗꯣꯔ ꯒꯦꯝꯁ ꯀꯌꯥ ꯄꯨꯟꯅ ꯃꯁꯥꯟꯅ 22ꯗ ꯃꯍꯩꯔꯣꯏꯁꯤꯡꯅ ꯆꯥꯡꯗꯝꯅꯒꯅꯤ ꯍꯥꯏꯔꯤ꯫ ꯄꯥꯎꯒꯤ ꯃꯔꯛ ꯊꯟꯅ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯇ ꯂꯧꯃꯤꯟꯅꯁꯤ꯫ Free ENT consultation camp at Siza Urban OPD lakliba March ki tarik 18 dagi 19 phawba Siza Urban OPD Kaisampata free ENT consultation camp pangthok chagadawri adomna nakong naton amadi khanawga mari leinaba nungaitaba leibiragadi Siza Urban OPD Kaisampata numidang pung mga dagi pung 8 phawbada lakpiduna khudongchaba silobihau akupa marolgi damak Siza Urban OPD Kaisampata pau phawiro NEET Achievers na sinjaduna lakliba Mars ki tangkun gahumdoy diki NEET UG ing 2023 crash course ama Future Roots Edu Academy na sponsor tawzaduna full scholarship ta hausaragani NEET ki experience lairaba faculty and mentors singna last minute quality revision probable topics and questions discussion weekly test and exam tactics na chingba course sida cover tawzagani Tada Ibe makigano Azabutamo Sige yung se, next time tina check sin na laksil lagat hamga banine. Tadarang se, juhar habaga amta kidrabo. Asum na, mayam na machalbo ngap shan lugum. Masige yung masibu, aso yung an ko kada batagi. Next time tina ngap seli.
Extec TMT Johar Habading Makopana Sembani, German technology Sinabana, concrete Katopna Matamda, Kapam Amukana Engaladly, Extec TMT, strength is in the quick. Honglagli Punsigi Lambisida, Araiba Chabi Abama Kaisashinari. Adon hidak lang thak kayam sa da bayarakte sasil liba singduna adongi liver da kayam sokhan likhang bibra liver na bu soklaba chaning thakning ba phau da ba puk nungai ta ba khong ham ba nungai rak ta ba amadi kuchu comment senghal lakti khuding maksibu ngak thok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudak ta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Break imatung taram nokchari loshilakpada maroi pau amukana pizari Ngarang numidang Churachandpurda miyamna CRPF na sizinaba winger ama mai thakre Hauzik fawgi na Am-Istv na sandok chaba Manipuri pau matang sa loijare biring tabiri bapum namaku amukana khurum jare